Ujik ucari ba an jo sida akhoi dustbin da khol laga leiramani mangonda ju kari khutang thumrem achapot khara chana ba sakti lom loi gare ado ojagi damukta simda thamjaram ge cha hayeng je sidagidi taruk taret nungdang hek tabuga sai samu makhong saida leibiu ko akhoi hayeng chak thin ba lakse ge oi overbridge ki makhong do adai de leibiu ko hoi hoi Koina matam kya mamam deki chatharaga lakpa antaki lockdown manung sida koigi mimana draba dei mayam hanjin ba ya draba dei di even addiction na lai churaba sing sibu koina thahum chupna moida chaba thapodi koina program tawjaraga lakpa si hayeng deki ti akoi si lockdown ge protocol su yam kanna aidi chingkhalak panina koi mi sing sisu kya hen aidi volunteer sing su masing handarapa aduna leng daba dadaga iga hai tare dada so hande ya thadan tor parina hai dada pau phau jara ngasi bani dada le bani pau phau na ga ngasi sina day 1 wai halaga ngasi tagi hona koi se continuously lockdown sina lei ma theti chaw ta phang da me ngasi dada bani na kunna sigi khoja che kunna chamina si na mai na now je yamna nungsi jabagi damakta akhoi inaw na ngasi tawriba leibak si miyam ji akhoi kana lejada miyam ji khallaga mana tawriba miyam sing jam nungsi jab haita adu aina ngasi aham ju thengnaba oibane na aina karigumba khara aidi chaklen macha amaka aina sinjaba yen gumba macha je halakpagi mikup sida yam laibak thi bai gara ningdam nungsi jaba aidi numit ni hena chakcha da hanna makak thengna jaba haita adu ibani na ngasi wari ong khak lawe aidi ibani ngasi fasting tor ngasi numit sima chara hindu oga akoi hayeng numit tagi hawdori je masi ji hena makata na continuously chachaba ngamnabagi dam ta ko sidaba mapuna yaifor pibi na bagi dam ta ko ngasi numit sima chara hindu oga koi ngasi koina ngamjaba mafung khara chalaga koi koi yenjaga dore do mayam makata na video yengmina je Sidi yen chao hao chao si bong chao ka la daman yen na chamin na gira sa yen na chamin na gira ya ka ra abong tak chao la chasagadu mafam je ani ne ado ngasi chari se akoina plan tawdaba hayeng dagi di baimak suna na ba pujarani ado ngasi gi oina di akoina aina sagadaba amadi inaw rohemga ibani gi chalu ani khitang khak puraga lakna marum moiraga khoi khoi ipa sa aba khoi ahan ani je ibani gi chalu amaji yenaraga saminaga thoi oda gari nangdra pare che do kihom chau jang ne yen thong moi cha ho ko yen thong bodi sab natro yen thong goi na sabiro kihom ja la kon nang ne yen thong cha biscuit sung ko mi ko che ne ha biscuit ya ni ya oke ara ka gore ko du ko chai de dum lem de natro ko yen de gi chak tu ya na oke good night hayeng dagi di sungsoi soidana imphal manung da leiba tongan ba yum hanjandraba akogi ahalaman akogi ipasa ba imasa ba maru pam puna makidamukta akoi ina rohingya loinana na aiga kunna akoi thungnana ba satkani ngasi di aige inaw amadi ibani na saga da saruk tu khak thin lakpana maram oraga bemak chapchabdi ngamdre ado mayam yaragadi akogi manakta lay akoina ngasi chasari basi omak thungba di ngamjade ado akoina ngamba mafam khara chasari ado adom adongi anak anak mafam singda asmaina mimana draba yum hanjandaba lairagati amuktang changjan diraga social distance ngakiraga mating pamina se habasi mayam mafam da thamjagi punamak yai pamina se